State asida suspended animation nattraga President rule Thamlakpada akaiba amta leite adubu Manipur gi Apunba Saktam Dadi Matu Namma Soklakpa Yaroi haina AMUCO gi President Pheiroijam Nando Luwang ta phongdorakli wafam asi All Manipur United Clubs Organization AMUCO gi Kontranithoi suba mapok numitka mari leinana Kaide akham lekai da pangthokpa thoramda mahakna paumi-singda phongdokhibane thoram aduga mari leinana Nando Luwang na hai Matam-matamgi oina leirakhiba Government of India na Manipur muthatnabagidamak makhal-makha kayagi lalong-sing leptana chatharakle. Lalong-sing adugi manungda lamdam asida khundaminariba phurub masel amadi khutlai paiba lalholup-singgi marakta khaibung tanahalle. Masida sunatana chap manaba political party amagi legislature sing phauba khaibung tanahanduna Manipur asi muthatnaba center na honare. Masi pumnamak lamdam asigi miyapna mayek sengna khanglaba ngaktane. Manipurda khundariba mi sing asi maringjal khaba amasung mina lakchaba yadabagi achauba ihullai haibasi center na khange karigumba yellomi sing asi amatoina punsin khrabade center gi apamba se phangnaroi khangbadagi state asida phattaba amasung aronba lalung kaya chathabane haujik maksu lengak pairiba political party ki legislature singi marakta khaibung tana halaga thamle thawong asi center na tawge yauna tawbane ngaihak leitana Lengak pairiba political party ki legislature sing tungan na kaubugi maram karino lengak asigi luchingba ama khanbagi mahot sanaraga leire state asida suspended animation nattraga President rule Thamlakpa matamda karisu thoidokte amaromda anauba luchingba ama khalaga nauna lengak ama semlakpada AMUCO gi oinadi adumak yai tawbadabu Manipur gi Apunba Saktam Dadi Matu Namma Soklakpa Yaroi haiba wafam asida miyamga loinana lepkane amaromda haujik tholiba irang asida thorakliba khulngakpa singgi mathakta center na ek kaya pansinduna phapun ba gi thabak chathaba yaroi khulngakpa sing asi migi lamlauba loilam sandokna ba amadi micham miyam gi mathakta landana ba thorakhiba natte lana si loidriba phauba khulngakpa singgi khutlai lokhatpi amade phapun bana chingba amatta chathaba yaroi haina Nando na makha tana cheksinwa thamkhe AMUCO gi phiral chingkhalaga hawdokhiba thoramadуда Porai Leimarol Maira Paibi Apunba Manipur gi President S. Memcha Federation of Haumi ki Secretary General Yazing BCC All Manipur Women's Voluntary Association ki President Yumkhaibam Kunjarane All Manipur Maitai Pangal Clubs Organization ki President Hayatur Rahman Namade Kabui Mothers Association ki President Atongpi Kamaina President Member Singwaina Saruk Yakhe Thauramadu tungan ba Phuruki Nat Kamari Lainaba Thauram Kayasu Pangthokhe Suspended animation tamgera anobo sarkar amak thamgera PR lakera any winning whatever winning ba lakchesno Manipur gi maduna ranti goiba sarkar goiba kangrom chachagajo hauji Manipur miyamna iripa iramdam kanjanaba ifurup kanjanaba aikoi gi sachet pe pe blori aikoi matu nama sokpa yaroi haiba pdf sida koi miyama lepchari adu ngasi gi foundation ten de kontra thoi suba AMUCO foundation di sida amuka chu amuk Manipur miyamna iripa iramdam kanjanaba aikoi khunga pachoktanaba aikoi gi ima indon jing adigi aikoi khunga na ba honabada ngangoi da wa kan ba wa ngang leiba adigi tawloi da thak mayam to holeise masi bharat sarkar ton bani maduna makoi gi daite moina pugadabni aduna makoi na masagi daite leithoga misam miyam da achon meda taina bagi tabak madi yaroi maram di Manipur gi miyam je adugumba maram cha jagadi mi lakchaba yadabani siba naba maiti bai duna amani British ka lan theni ba kaung furup na bisma kaubi gano tribi da loilam chanto da hali mure traba British ka 1991 gi matam da Manipuri singa lan theni gi do maiti ba mai ba ko dim phang bai biati koi chalian to bang ami thengnari maram di koi lan de haiba du utpane ba haujik chu bharat na pana chaw chu lami gi sakti yakan na phana le ga chu koi lan dabni na aduma bharat sarkar ga chalian to matam da koi Manipur gi miyam na akiba pau de haiba wapum sima chu thamjari